ngasi phongkiba tongan manipuri sifongsingi amasung thokiba thawdo wathoksingi maruoibi I pausing khongo saraga manipur top channel gi mekedi gi myamna thamjigi hanbada yamna makthaja ningo oiba mafam digi phongba pawmana lelong horaibi makha laikai constituency thambal academy english school mapagi imphal turel mapalda ngarang sina phangkhibi lelong horaibi makha laikai digi ediga maning digi khoiri mayup Nargish Ilis Sanatumbibu Hatpada Chennabani Haiba miyoi Lilong police na fagale hadi amasum Phare miyoi adudi Lilong Haiba makha laikai konjildagi sesam Serajur sai kunga teret apokwa Ahmad kawi hadi police na ahan masathaba wohang pohangda nupi edu sesam Sihazurna Hatpani haina masana yana phongdora kre haidi henisu thajabi yaba mafamdagi phongwa paw manusu makhatana pali duga myam update ngaminiksi myamda update pijarakhi gi hainasu channel sigi mekedegi su thamjari amasu makha satazara poina ngasi phongkiba se phongdagi editorial kalam dagi content amoina lokhasaraka na myamda thamjagi myam lofokta minasi hainasu channel sigi mekedegi su myamda thamjari manipur su omicron coronavirus ke anoba variant ama oriba omicron haina khangnaba virus ama tholakle haibisidi malem gi mipung khudimangna khangnaraba amadi yanaraba wafam amani anoba variant asigi matangda United Nation gi agency ama oriba UNICEF UNICEF nasu hausikana thijin humjin baga loinana virus asi kaya sandokan bagi mapangal kan bagi amadi kaya yamna miyob da suwan bagi haibisigi matang nasu kana thijin humjilibani anoba variant oiriba omicron hairiba virus asi hausi aikhoigi state manipur asidasu ngasidi thunglakre manipur da covid-19 gi anoba variant oiriba omicron asi thungladringai mamang dagisu manipur omicron hairiba variant asi soidana thunglaba yai haina mamang dagidi panaduna di lakhibani masiga loinana hiramasigi matangda manipur gi health department su akanba mawongda section tharang lokhatli haina phongdokhibasu laikhrabani asumna phongdokhiba leijarabasu aikhoigi state asidagi foreign country da leiramba miyoi amada ahan boina omicron gi case asi thengnarakibani asumna manipur su omicron positive oiraba miyoi yoroklabani state asigi mari lenaba department sing miyoi singasu hiramasigi matangna mikup nahum singna leibaga loinana laukhatpham thokpa section tharang sing laukhatpa mathau tare haina khali hauzik covid-19 gi ahum suba sayon oina tholakliba omicron hairiba variant asigi matangda world health organization na piriba yamnamak maru oiriba mod amadi omicron hairiba variant asidi sandokpada adukki matik thui haibasini makoina phongdokhibagi matungina covid tagi ani suba variant oikhiba delta variant tagi su sandokpagi chang asi asukki matik thui haibasini wafam sing asiga loinana world health organization phongdorakhiba wafam singe manungda maru oiba wafam amana amuk omicron variant asidi covid tagi hidak kapthokraba miyoi sing amasum mamang thakta covid positive oiruraba miyoi sing dasu sohanba ngammi haibasini masi oirabadi aikhoina covid tagi hidak dosuna kapthokre amadi mangjongnana covid positive oikraba singdadi amuk hana covid nahanba pakna ngamde haibasigi wafam adudagi tayon narakpa asina maram oiraduna miyamda amuk ke hena mipai ningai gi masa amadi oihalli haina khali manipurda delta variant yorakpa matam aduwaidadi manipur paliba BJP na lusingbaga government asina yamna lumna lawbuga loinana matamduda hospital singna thengnakiba oxygen watpagi problem sing lakpa matamda yamna isang thona mayuk yakhibani oxygen plant kya linkhatuna miyamgi amadi health sector gi awaba sing ko hananaba angamba thakta honakibani adugumna handaksu manipur government na honarakani haina khali masiga loinana haujuk manipurda mahausagi punsigum haibadi corona leitrabagum taunaraba punsi marel amada amu halakpagum taunaragliba sigi matangdasu manipur government su kupna khantharaga lokhatpam thokpa section thorang sing lokhatpa mathau tare haina su khali maramdi manipurda haujuk taragani thoi suba state assembly election gi lebak miyamasi khoiren masa painaribani
अदुगा हौजिक मणिपुर तौरीब मवोंग असिमक्ति कोविड की वायरस ना ख्वाइदगी पामजब मवोंग अदुमगनी हौजिकति स्टेट असिदा ओमिक्रॉन की केस थेंगनब हौख्रबनिना स्टेट गवर्नमेंट अमसुम लेबाक मियामनसु मिकुप नहुम अमदी मिसिंग नासिंगना लेब मथौ तारे हाइना खली तसेंगना हाइरबदी हौजिकति सेक्शनबगी मतमनी हाइबा ngasiगी एडिटोरियल कलम ngasi फोंखिबसि फोंदगी लखचबसि मियामना थमजगे मसु मैम पाउसिंग लुसिंजरकपोइना मसु मखा चथजरकपोइना स्टेट सिंग वांगब्र थोकपा इ पाउसिंग खरगा मैम पिजगे मैम लोफोक्तमिनसी हाइनसु चैनल सिगी मेकेदिगिसु मैम थमजरी मपालम की पाव मोइना ऑस्ट्रेलिया की मिसिंग ख्वाइदगी याम स्टेट अहानबोइन ओमिक्रॉन नादुना सिखरे ऑस्ट्रेलिया की न्यू साउथ वेल्स स्टेट निथोकाब नुमिता कोविड-19 नाब मियोय अनौब लिसिंग तरुक हेना थेंगनख्रे अमसुम अहानबोइना ओमिक्रॉन वेरिएंट अमरम ओइरगा मियोय अमा सिखरे ओमिक्रॉन वेरिएंट नादुना सिखिबा मियोयदु वेस्टर्न सिडनी द लेबा एजेड केयर फैसिलिटी अमद लेबा मसागी सै मारफु हेलबा मियोय अमनी मा कोविड-19 वैक्सीन डोज मपुंग फाना काख्रबा दुबु मसागी अनाब लेबा मिनी लेबासिगी मी मसिंग ख्वाइदगी याम स्टेट न्यू साउथ वेल्स ता निंथोकाब नुमिता नौना मियोय लिसिंग तरुका सहुंगा कुनगा मरी कोविड-19 नाब थेंगनखि ममांग नुमिता थेंगनखिबा मसिंगदगी हुमद्रा हंथै इंटेंसिव केयर यूनिट लेबा यांखैगा मंगा यावना हौजिक मियोय चौंगागा कुनगा मरी हॉस्पिटल सिंग लैरी हाइनसु पाउसनसु फोंदोरकली मखासा थरक पोइना तो पावना फिलीपींस ता नोंगलै नुंगसित राइड सिखिबा मी चहुंगा मार्फुगा मापन सुख्रे फिलीपींस ता नोंगलै नुंगसित राइड सिखिबा मी गी मसिंग चहुंगा मार्फुगा मापन सुरे अमसु मियोय हुमफुगा मरी थीबा खंगद्रि हाइना निथोकाब नुमित गवर्नमेंट डिजास्टर एजेंसी अमना फोंदोख्रे नेशनल डिजास्टर रिस्क रिडक्शन एंड मैनेजमेंट काउंसिल ना हाइकी डिसेंबर 13 फिलीपींस ता सिखिबा नोंगलै नुंगसित मियोय लिसिंग अमगा सामगा निफुगा तरुक सुखी एजेंसी असिना हाइकी नोंगलै नुंगसिना फिलीपींस की मयाई थंगबा मसुम खा थंगबा सरुकसिंगदा लेबा रीजन 13 नतना मरुओइबा लुजोन आइलैंड की सरुकसिंगदा मियोय मिलियन 4.2 हेना सोवनखी हाइना पाउसना फोंग लोइसिलकपोइना अतोप पाउ मनमो छत्तीसगढ़ तेलंगाना बॉर्डर सिक्योरिटी फोर्स सिंगा कापनाबदा माविस तरुकसिरे छत्तीसगढ़ तेलंगाना बॉर्डर लेबा मफम अमदा ngasi ayuk thokiba सिक्योरिटी फोर्स सिंगा नुमै कापनाबगी थौदो अमदा माविस तरुक सिक्रे हाइना पुलिस ना फोंदोख्रे सीनियर पुलिस ऑफिसर अमना फोंदोकपगी मतुंगिना नुमै कापनाबगी थौदो अदु ngasi ayuk पुंग तरुक लोम ताबदा छत्तीसगढ़ की सुकमा डिस्ट्रिक्ट की सातारम पुलिस स्टेशन मनुंगसना लेबा उमंग अमदा थोखिबनि सोहाइदि थौदोक थोलिबा मफम अदु तेलंगाना की बाद्रादी कोथागुडेम डिस्ट्रिक्ट का लोनाबदा लेबनि हाइनसु पाउसना मखाताना पल्ली अदुगा हौजिकुइनदि म्याम पाउस मतांग असे लुसिनजरगी अमसुम पाथोकसखिबदा सोइखिबा लानखिबा कया यावरस म्यामना ngakpigani अमसुम मतमतमगी ओइबा मरुइबा इ पाउसिंगसु म्यामदा लेप्तन अपडेट पिजरखेनसु चैनल सिगी मेकेदिगसु म्यामना थमजरी अदुगा हौजिकुइनदि मतांग असे लुसिनजरगी अनबो अपडेट ngamiनसि थैंक यू।